ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯒꯤꯗꯃꯛꯇꯗꯤ ꯃꯈꯣꯏꯅ 10% ꯑꯣꯐ ꯇꯧꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯣꯐꯔ ꯄꯤꯕꯤꯔꯝꯃꯦ ꯅꯨꯡꯉꯥꯏꯕꯤ ꯃꯌꯥꯝ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯑꯩꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯏ ꯀꯥꯏꯗꯩꯅꯣ ꯍꯪꯕꯤꯔꯛꯄꯁꯤꯡꯗꯣ ꯑꯩꯒꯤ ꯃꯤꯡ ꯀꯩꯁꯥꯝ ꯄꯇꯦꯟ ꯀꯧꯏ ꯑꯩ ꯊꯥꯡꯃꯩꯕꯟ ꯁꯤꯅꯥꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12ꯀꯤ ꯑꯦꯛꯖꯥꯝꯁꯨ ꯀꯟꯅ ꯇꯧꯔꯤ ꯑꯣꯜ ꯗ ꯕꯦꯁ ꯐꯣꯔ ꯌꯣꯔ ꯑꯦꯛꯖꯥꯝ ꯖꯤꯝ ꯁꯥꯟꯅꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯁꯤꯒꯤ ꯕ꯭ꯂꯦꯛ ꯀꯣꯐꯤꯁꯤꯒ ꯁꯤꯒꯤ ꯑꯆꯥꯄꯣꯠ ꯕꯤꯁꯀꯤꯠ ꯑꯅꯤꯁꯤꯒ ꯑꯗꯨꯝ ꯆꯥꯏ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕꯗꯨꯅꯤ ꯀꯩꯅꯣꯒꯤ ꯀ꯭ꯂꯥꯁ 10 ꯅꯠꯇ꯭ꯔꯒ 12 ꯂꯣꯏꯔ ꯃꯇꯨꯡꯗ ꯀꯩ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯁꯤ ꯍꯥꯟꯅ ꯊꯣꯛꯄꯤꯒꯦ ꯃꯌꯥꯝ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯏꯕ ꯑꯩ ꯂꯥꯏꯚ ꯊꯥꯕ ꯀꯥꯟꯗ ꯍꯥꯏꯕ ꯃꯐꯝꯗꯣ ꯁꯤ ꯃꯐꯝꯁꯤꯅꯦ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯅꯝ ꯊꯥꯗꯣꯔꯛꯄꯗ ꯑꯩ ꯀꯣꯐꯤ ꯊꯝꯕꯅꯦ ꯑꯗꯣ ꯁꯤ ꯌꯦꯡꯉꯣ ꯃꯥꯁꯤ ꯊꯥꯏꯁꯦ ꯋꯤ ꯑꯥꯔ ꯐꯦꯃꯤꯂꯤ ꯂꯞ ꯏꯆ ꯑꯗꯔꯒ ꯍꯥꯏꯔꯒ ꯁꯤ ꯀꯣꯠ ꯋꯥꯍꯩ ꯃꯌꯥꯝꯁꯦ ꯐꯖꯩꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯀꯩꯅꯣ ꯇꯧꯔꯒ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩ ꯖꯤꯝ ꯍꯥꯟꯅ ꯁꯥꯟꯅꯔꯨꯈꯤꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯐꯝꯁꯤꯗꯅꯦ ꯑꯩꯅ ꯃꯃꯥꯡꯗꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯕ ꯂꯣꯏꯔꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯁꯣꯐꯋꯦꯔ ꯑꯅꯧ ꯑꯅꯧꯕ ꯃꯌꯥꯝ ꯊꯣꯛꯂꯛꯏꯕꯁꯤꯡꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯗꯤꯁꯀꯁꯟ ꯑꯃ ꯑꯩ ꯁꯤꯒꯤ ꯐꯝꯐꯝꯁꯤꯗ ꯁꯤꯗ ꯐꯝꯃꯤꯟꯅꯔꯒ ꯗꯤꯁꯀꯁꯟ ꯌꯥꯝ ꯁꯥꯡꯕ ꯗꯤꯁꯀꯁꯟ ꯑꯃ ꯇꯧꯈꯤꯕꯀꯣ ꯑꯗꯨꯒꯤ ꯗꯤꯁꯀꯁꯟꯒꯤꯁꯨ ꯑꯩ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯞꯄꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯖꯤꯛꯇꯤ ꯖꯤꯝ ꯁꯥꯟꯅꯔꯨꯈꯤꯒꯦ ꯅꯣꯡ ꯆꯨꯏ ꯂꯩꯈꯣꯝ ꯊꯣꯛꯑꯦ ꯑꯗꯨꯏꯁꯨ ꯍꯥꯎꯁꯐꯨꯜ ꯃꯌꯥꯝ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯀ꯭ꯂꯥꯁ 10 ꯂꯣꯏꯔꯒ 12 ꯂꯣꯏꯔꯒ ꯀꯔꯤ ꯀꯔꯤ ꯇꯝꯒꯗꯒꯦꯅ ꯍꯪꯕꯤꯔꯛꯄꯁꯤꯡꯗꯣ ꯑꯩ ꯉꯁꯤ ꯁꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯑꯩꯅ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯐꯤꯜꯁꯤꯗ ꯑꯩꯅ ꯂꯩꯔꯨꯕꯅꯤꯅ ꯑꯩ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯍꯥꯏꯖꯔꯛꯀꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯐꯝ ꯀꯥꯏꯗ ꯂꯩ ꯀꯔꯝꯕ ꯃꯃꯤꯡ ꯀꯧꯏ ꯑꯗꯨꯒ ꯀꯃꯥꯏꯅ ꯑꯦꯗꯃꯤꯁꯟ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯁꯤ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯞꯆꯔꯛꯀꯦ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯨ ꯊꯥꯔꯦ NITꯁꯨ ꯂꯩꯔꯦ ꯒꯣꯔꯃꯦꯟ ꯄꯣꯂꯤꯇꯦꯛꯅꯤꯛ ꯃꯅꯤꯄꯨꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤ ꯂꯣꯏ ꯂꯩꯔꯦ ꯁꯤꯗꯩꯗ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯆꯪꯉꯀꯥꯟꯗꯅꯦ ꯁꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯁꯤꯅ ꯄꯣꯂꯤꯇꯦꯛꯅꯤꯛ ꯁꯤꯒꯤ ꯐꯥꯔꯁꯇ ꯎꯔꯤꯁꯤꯅ ꯁꯤꯅ ꯄꯣꯂꯤꯇꯦꯛꯅꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯕ꯭ꯂꯣꯛꯅꯦꯕ ꯑꯁꯤꯗꯩꯗꯤ ꯑꯦꯗꯃꯤꯁꯟ ꯀꯔꯤ ꯀꯔꯥ ꯇꯧꯀꯥꯟꯗ ꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯕ꯭ꯂꯣꯛꯁꯦ ꯑꯁꯤꯗ ꯑꯗꯨꯝ ꯂꯣꯏꯅ ꯇꯧꯗꯣꯏꯅꯦꯕ ꯐꯣꯝ ꯊꯥꯕ ꯈꯣꯠꯄ ꯀꯔꯤ ꯀꯔꯥ ꯑꯗꯒꯤ ꯁꯤꯅ ꯀꯣꯂꯦꯖꯅꯦ ꯁꯤꯗ ꯂꯩꯁꯤꯅ ꯀꯣꯂꯦꯖ ꯀ꯭ꯂꯥꯁ ꯀꯥꯕ ꯍꯧꯔꯀꯥꯟꯗ ꯁꯤꯗ ꯒꯣꯔꯃꯦꯟ ꯄꯣꯂꯤꯇꯦꯛꯅꯤꯛ ꯑꯥꯗ ꯊꯥꯔꯤꯕ ꯁꯤꯗꯩꯁꯤꯗ ꯆꯪꯉꯒ ꯁꯤꯗꯩꯁꯤꯗꯅ ꯀ꯭ꯂꯥꯁ ꯇꯧꯒꯗꯕ ꯒꯣꯔꯃꯦꯟ ꯄꯣꯂꯤꯇꯦꯛꯅꯤꯛ ꯇꯥꯛꯌꯦꯜꯒꯤꯁꯦ ꯁꯤꯗꯩꯁꯦ ꯀꯩꯅꯦꯕ ꯏꯁꯤꯅꯦ ꯁꯤꯚꯤꯜꯅꯦ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜꯅꯦ ꯃꯦꯀꯥꯅꯤꯀꯦꯜꯅꯦ ꯏꯁꯤꯅꯦ ꯐꯥꯔꯃꯥꯁꯤꯒ ꯁꯤꯒꯤ ꯗꯤꯄ꯭ꯂꯣꯃꯥ ꯀꯣꯔꯁ ꯆꯍꯤ ꯑꯅꯤꯔ ꯑꯍꯨꯝꯂ ꯆꯍꯤ ꯑꯍꯨꯝꯒꯤ ꯗꯤꯄ꯭ꯂꯣꯃꯥ ꯀꯣꯔꯁ ꯁꯤꯅ ꯐꯥꯔꯃꯥꯁꯤꯒꯤꯅ ꯆꯍꯤ ꯑꯅꯤ ꯐꯥꯔꯃꯥꯁꯤꯗꯤ ꯑꯦꯟꯇ꯭ꯔꯤꯁꯦ ꯀꯩꯅꯣꯅꯦꯕ +2ꯅꯦꯕ ꯑꯗꯨꯒ ꯑꯇꯩ ꯁ꯭ꯇ꯭ꯔꯤꯝ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯁ꯭ꯇ꯭ꯔꯤꯝꯈꯩꯗꯣ ꯑꯗꯨꯅ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯁꯤꯒꯤ ꯃꯅꯨꯡ ꯆꯪꯉꯒꯅ ꯃꯅꯤꯄꯨꯔ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯤ ꯑꯣꯏꯗꯣꯏꯅꯦ ꯁꯤ ꯃꯅꯨꯡꯁꯤꯗ ꯆꯪꯉꯒ ꯃꯅꯤꯄꯨꯔ ꯇꯦꯛꯅꯤꯀꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯦ ꯁꯤꯅ another independent university ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯁꯦ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯏꯔꯤꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯣꯏꯁꯤ MTUꯁꯤꯁꯨ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯀꯩꯀꯥ ꯇꯝꯕꯒꯤ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯃꯥꯏ ꯃꯈꯥꯗ ꯁꯤꯚꯤꯜ ꯃꯦꯀꯥꯅꯤꯀꯦꯜ ꯏꯂꯦꯛꯇ꯭ꯔꯤꯀꯦꯜ ECE ꯀꯝꯄ꯭ꯌꯨꯇꯔ ꯁꯥꯏꯟꯁ ꯃꯉꯥꯅꯦ ꯃꯥꯅ MTUꯅ ꯑꯣꯐꯔ ꯇꯧꯔꯤꯁꯦ ꯃꯣꯏꯁꯨ ꯀꯩꯅꯣ ꯇꯧꯕ ꯍꯧꯔꯕ ꯀ꯭ꯂꯥꯁ ꯀꯩꯀꯥ ꯍꯧꯔꯕ MTU ꯍꯧꯔꯦꯕ ꯃꯣꯏꯗꯤ ꯃꯌꯥꯝ ꯑꯣꯐꯔ ꯇꯧꯔꯤꯁꯦ MTUꯅ ꯂꯩꯔꯤꯁꯤꯅ ꯀꯥꯏꯗꯅꯣ MTUꯁꯦ ꯀꯥꯏ ꯂꯩꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯀꯦꯝꯄꯁꯇ ꯑꯗꯨꯝ ꯂꯩꯔꯤꯗꯅ MTUꯁꯤꯁꯨ ꯑꯗꯨꯒ ꯃꯆꯦꯠ ꯑꯃꯅ ꯁ꯭ꯇꯦꯠ ꯑꯦꯀꯥꯗꯃꯤ ꯇ꯭ꯔꯦꯅꯤꯡꯗꯣ ꯑꯗꯨꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯀꯩ ꯁ꯭ꯇꯦꯠ ꯑꯦꯀꯥꯗꯃꯤ ꯇ꯭ꯔꯦꯅꯤꯡꯗꯨꯗ ꯑꯃꯨꯛ ꯂꯩꯔꯦꯗꯅ ꯍꯧꯖꯤꯛꯁꯤꯗ ꯁꯨꯝ ꯆꯪꯁꯤꯜꯂꯒ ꯃꯅꯤꯄꯨꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤꯁꯨ ꯑꯃꯨꯛ ꯂꯩꯔꯦ ꯁꯤꯗꯩꯁꯤꯗ MITꯁꯤꯅ MUꯒꯤ ꯄꯥꯔꯠ ꯑꯃꯅꯦꯕ ꯑꯩ ꯆꯪꯉꯒꯗꯤ ꯅꯝꯃꯔꯣꯏꯒꯦ ꯑꯥꯗ ꯁꯤꯗ ꯃꯅꯤꯄꯨꯔ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯀ꯭ꯂꯥꯁ ꯀꯩꯀꯥ ꯇꯧꯐꯝꯅꯦ ꯁꯤꯁꯤꯅ ꯑꯩꯅ ꯃꯃꯥꯡꯗ ꯑꯩꯁꯨ MTech ꯇꯧꯒꯦꯅ ꯁꯤꯗ ꯍꯥꯟꯅ ꯑꯦꯛꯖꯥꯝ ꯊꯥꯔꯝꯃꯦ ꯑꯗꯨꯗꯩꯗ ꯁꯤꯗꯩꯁꯤꯗ ꯆꯪꯉꯦ ꯑꯗꯨꯒ ꯑꯦꯗꯃꯤꯁꯟꯒꯤ ꯃꯇꯥꯡꯁꯦ ꯍꯜꯂꯣ ꯚꯥꯏ ꯅꯪ MIT ꯅꯠꯇ꯭ꯔꯣ ꯅꯪ ꯇꯝꯃꯛꯄꯗꯣ B.Tech ꯇꯣ ꯑꯗꯣ 2000 ꯀꯩꯅꯣ ꯕꯦꯠꯁ ꯑꯣꯏꯗꯣꯏꯅꯦ ꯅꯠꯇ꯭ꯔꯥ 2013 ꯕꯦꯠꯁ
ꯅꯪ ꯐꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯅꯤꯡꯁꯤꯡꯉꯤ ꯕꯕꯥ ꯑꯍꯥꯟꯕ ꯆꯪꯕꯗ 25,000 ꯆꯪꯉꯤ ꯏꯚꯟ ꯐꯣꯔꯠ ꯁꯦꯃꯤꯁꯇꯔꯗ 13,000 ꯂ ꯀꯩꯅꯣꯝ ꯆꯪꯕꯅꯤ ꯁꯤꯗꯩꯁꯤꯗ ꯍꯣꯁꯇꯦꯜ ꯀꯩꯀꯥ ꯂꯣꯏ ꯌꯥꯎꯔꯕ ꯌꯥꯎꯗꯦ ꯍꯣꯁꯇꯦल 25,000ꯗꯤ ꯍꯣꯁꯇꯦꯜ ꯌꯥꯎꯔꯦ ꯑꯍꯥꯟꯕ 25,000ꯗꯤ ꯍꯣꯁꯇꯦꯜ ꯌꯥꯎꯔꯦ ꯑꯗꯨꯒ 13,000ꯗꯣ ꯑꯗꯨꯗꯗꯤ ꯍꯣꯁꯇꯦꯜ ꯌꯥꯎꯗꯦ ꯌꯥꯎꯗꯦꯕ ꯏꯚꯟꯗꯅ 11ꯂ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪꯈꯛ ꯈꯦꯠꯅꯕꯅꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯦꯜꯂꯕꯅꯦ ꯄꯩꯁꯥ ꯌꯥꯝ ꯌꯥꯝꯂꯕꯅꯦ ꯍꯧꯖꯤꯛꯇꯤ ꯈꯦꯠꯅꯔꯦꯕ ꯍꯧꯖꯤꯛꯇꯤ ꯀꯥꯏꯗꯅꯣꯍꯦ ꯑꯍꯥꯟꯕ ꯆꯪꯕꯗ 40-50 ꯌꯧꯔꯕ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯗꯤ ꯑꯦꯗꯃꯤꯁꯟꯒꯤ ꯇꯧꯕꯗꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕꯁꯦ ꯑꯦꯗꯃꯤꯁꯟ ꯇꯧꯕꯁꯦ ꯖꯤꯗꯒꯤ ꯈꯔ ꯑꯃ ꯂꯧꯔꯅꯤꯗꯅ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ AICCEꯗꯒꯤ ꯍꯥꯟꯅ ꯂꯧꯔꯦꯗꯅ ꯑꯗꯨꯒ ꯁꯦꯂꯦꯛꯁꯟ ꯇꯦꯁ ꯑꯃꯁꯨ ꯇꯧꯕꯅꯦꯕ ꯑꯗꯨꯅꯦ ओके हौजिकना अमुक जीदगी लौरेबा अदो सिलेक्शन टेस्ट सिना तोंगाना लौरम बयायेबा हौजिकना जीदे लौरम बयायेबा जीदे लौरम बने हमनी AICCE लेते अतमददी AICCE दी लौरेबा अदुगा मणिपुर गी ओइना जो मो एग्जाम थारगा लौब्राबा सात्रजे एग्जाम थारगा अदुमाइन लौवेबा ओके अदुगा खोयगी NIT मणिपुर जी लोकेशन जे अमते यो ति फजाबने सी लोकेशन सिसे लांगोलदने लेइसे जिगी असंग असंग कुपिसे असिजिने हुजुजुकी ओइना NIT मणिपुर की कैंपस अदो मनुंग जे संगजिरा संगोइजिरा क्यान ताद्रे अदो फी स्ट्रक्चर की कादो अखोइना नाउ जे सिदा तमोयाइ जे सिदा इदा तमकपने अदो मोंगोंदा हंगगे नंग इसे NIT दा तमगिबा कांदो अदुदैदा नंगी फी स्ट्रक्चर दो कमाइ तौगिगे अहमदना 72 मुक्तिबने अनि सुबह सेमेस्टर ना 60 93 अदुदा हॉस्टल की केका लो यावरे अदुगा सिगी NIT मणिपुर दा तंबगिसे केनो तौब्राबा मागी एग्जाम दो जी नतबा अतोपदैसु तंबे याब्राबा एमटेक की दे बीटेक की दे एमटेक तौबै दियाबा बीटेक की जी नत दियादे अदुगा जी द स्कोर नेम का जुने जी थाउरगदी लेमहोब शिट तो शिट लेमगदी अमु याबा शिट लेमगदी याबने जी थाउदबदी एमते यादे ओके या लेरे मोई एडमिनिस्ट्रेटिव ब्लॉक सोमदना क्लासरूम के का लेरे मोई सिदा आइने सि हाइबिसदा वाट ओबे यावगसो दुम कमेंट ता दुम मेंशन बिरो अदुगा आइने जी शेयर तौजरिबा इन्फॉर्मेशन सिंगसे असिना एग्जैक्ट इन्फॉर्मेशन दुमकनी हाबदुदी आई हाइजरोय के इनोदी अनोनोबा एडिशन मैम तौरपनिना ब्रांच अनोनोबा मैम एड तौसलकपनिना अप टू डेट इन्फॉर्मेशन दो खंगनबैदमक्ता इंस्टीट्यूट तुगी वेबसाइट चंगा चेक तौबियो नत्रगा डायरेक्ट इंस्टीट्यूट तुगी मोगी एकेडमी एडमिनिस्ट्रेशन ब्लॉग चंगा को हंगबियो अकुपा मरोन सिंगदो अदुगा एडमिशन की टाइमिंग सिंग कमाइन तौबो कोटपा हाबदुदी खबर दा हापनी हाय नत्रगा मो इंस्टीट्यूट की वेबसाइट ता दुम अपलोड तौनी ना दाइना हाय हमाना हाइवे मतुंगिना अदुना चेक तौबियो अदु आइगी वीडियोस दि ममांगदा ब्रदर खरना रिक्वेस्ट तौरे कमाइन तौरगा चोस लोर मतुंगदा करी करी इंजीनियरिंग की लाइन सिदा कदाइदा मणिपुर दा कदाइ जगह दा तौबियागे ना अंगोंदा दाइ हंगबिरकोई आई असि वीडियो से सेमजाबने अरुगा इंजीनियरिंग लोर मतुंगदा अखोगी आइना तमुबा सिविल जी मतांगा अमु अदुगी डिटेल्स हाइजरके करी करी सॉफ्टवेयर तंबे आइ अदुगा कोई सॉफ्टवेयर मैम जे कमाइना तौरगदी याम लाइन सिजनबी आइ हबदो ऐसी वीडियो से हपचरके मैम पुनिंगनेसी मैम अदुगा ngasai aina ai brother amoga unaraga wari sanarubasingo adugi video do mati ama ai hapumge si video sida khoi ni na discussion toriba myam se loimba khaibdi yaro yam sangna discussion tawe nongali nge de numita ho discussion tawe khangaude yam nungai ba conversation myam ama to phange brother du thingnarga wari sabado ko arga knowledge myam mu ju gain to howe ma na haibirak padago one stop solution 3 to 1 haba khoi Facebook ki page ama lei hai असी फेसबुक की पेज सिदा अखोइगी केनोगी मतांगदा इंजीनियरिंग की मतांगदा इंजीनियरिंग हागा सिविल इंजीनियरिंग की मतांगदा को लोइमबक अनंब डिटेल्स लोइमबक हंगिंगबा हंगबा यारे सिगी फेसबुक की पेज सिदा संबिरगा अदो मैम फेसबुक की पेज से चेकआउट तौबियो आई लिंक सो अपसरमगे मैम फोटो अमा यूजर के सिदा लेइबो फोटो जे एमटी यंबियो सी फोटो सिदा असोइबा खरा दि लेरे सिजे मिस्ट्री ना साबा युम ओइदने मिस्ट्री केना साब कांददि मखोइदि प्रॉपर को इंजीनियरिंग नॉलेज से लेतमनिना दुम पंखादा सजनब कांगुसु यावे हईब मिस्ट्री लेतब नते हईब मिस्ट्री लेदो सिगी स्ट्रक्चर जिदि असोइब म्याम यावरे होई कलम वाटपा अदगिदि बिमजिंग जे पंखमदा समजनबगुंबा अरुगा लेफम थोकपा फिबम चाना लेतबा अदुना मरम ओरगा सिगी जुजी इन उलियो फोटोसदा खर लेरगा हेंग साब लोरकान क्रेक लाकबगुंबा सिंबा म्याम अमा स्ट्रक्चरल फेलियर म्याम अमा लाकपै चांसेस म्याम ले सिंबा म्याम जे
ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯌꯨꯝ ꯁꯥꯔꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ ꯖꯣꯟ 5ꯇꯁꯨ ꯂꯩꯕꯅꯦ ꯑꯥꯔꯠꯀ꯭ꯋꯦꯛꯀꯤ ꯑꯗꯨꯅ ꯏꯟꯖꯤꯅꯤꯌꯔꯁꯤꯡ ꯇꯥꯟꯅꯔꯒ ꯁꯥꯍꯟꯅꯤꯡꯉꯦ ꯑꯗꯣ ꯍꯧꯖꯤꯛ ꯋꯥꯟ ꯁ꯭ꯇꯣꯞ ꯁꯣꯂꯨꯁꯟ 3-2-1 ꯍꯥꯏꯔꯤꯕ ꯐꯦꯁꯕꯨꯛ ꯄꯦꯖꯁꯤꯗꯒꯤ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯏ ꯃꯈꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯁ꯭ꯇ꯭ꯔꯛꯆꯔꯦꯜ ꯗꯤꯖꯥꯏꯟ ꯑꯗꯩꯗꯤ ꯑꯥꯔꯀꯤꯇꯦꯛꯆꯔꯦꯜ ꯗ꯭ꯔꯣꯋꯤꯡ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯌꯨꯝ ꯑꯃ ꯁꯥꯕ ꯀꯥꯟꯗ ꯆꯪꯕ ꯄꯨꯝꯅꯃꯛꯁꯦ ꯃꯣꯏꯒꯤ ꯁꯤꯗꯒꯤ ꯐꯪꯕ ꯌꯥꯏ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯂꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯌꯥꯝ ꯍꯥꯟꯅ ꯂꯣꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯦ ꯍꯥꯎꯁꯤꯡ ꯂꯣꯟ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯤꯈꯤꯕꯁꯤꯡ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯒꯅꯤ ꯀꯌꯥꯝ ꯋꯥꯕ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯑꯣꯏ ꯁꯨꯃꯥꯏꯅ ꯑꯥꯔꯀꯤꯇꯦꯛꯀꯤ ꯁꯣꯏ ꯂꯧꯕ ꯈꯣꯠꯄ ꯑꯗꯩꯗꯤ ꯑꯦꯁꯇꯤꯃꯦꯠ ꯁꯥꯍꯟꯕ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯁꯤꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯋꯥꯟ ꯁ꯭ꯇꯣꯞ ꯁꯣꯂꯨꯁꯟ 3-2-1 ꯍꯥꯏꯔꯤꯕ ꯁꯤ ꯄꯦꯖꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯔꯕ ꯆꯥꯔꯇꯔ ꯁ꯭ꯇ꯭ꯔꯛꯆꯔꯦꯜ ꯏꯟꯖꯤꯅꯤꯌꯔ ꯑꯗꯨꯗꯒꯤꯗꯤ ꯃꯣꯏꯒꯤ ꯑꯥꯔꯀꯤꯇꯦꯛ ꯃꯌꯥꯝ ꯑꯃꯅꯀꯣ ꯃꯇꯦꯡ ꯄꯥꯡꯉꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯁꯦꯁ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯈꯨꯗꯛꯇ ꯄꯤꯕ ꯉꯝꯕꯀꯣ ꯈꯨꯗꯛꯇ ꯍꯥꯏꯗꯤ ꯅꯦꯆꯔ ꯑꯣꯐ ꯋꯥꯔꯛꯇꯨꯗ ꯗꯤꯄꯦꯟꯕꯨꯗꯤ ꯇꯧꯋꯦ ꯌꯨꯝ ꯑꯃ ꯁꯥꯕꯒꯤ G+1 ꯐꯥꯎꯒꯤ ꯁꯥꯕꯒꯤ ꯑꯣꯏꯔꯒꯗꯤ ꯃꯣꯏ ꯋꯤꯗꯤꯟ 1 hourꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯏꯁꯇꯤꯃꯦꯠꯇꯒꯤ ꯑꯗꯩꯗꯤ ꯑꯆꯪꯕꯁꯤꯡꯗꯣ ꯂꯣꯟ ꯑꯩꯈꯣꯏꯒꯤ ꯍꯥꯎꯁꯤꯡ ꯂꯣꯟ ꯂꯧꯕ ꯀꯥꯟꯗ ꯏꯟꯖꯤꯅꯤꯌꯔꯤꯡꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯁꯤꯡꯗꯣ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯕꯤꯕ 1 hourꯒꯤ ꯃꯅꯨꯡꯁꯤꯗꯀꯣ ꯑꯗꯨꯒ ꯃꯣꯏ ꯐ꯭ꯔꯤ ꯈꯔꯁꯨ ꯆꯥꯔꯖ ꯇꯧꯋꯦ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯐꯣꯟ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦ ꯀꯟꯇꯦꯛ ꯇꯧꯕꯤꯌꯣ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡꯅ ꯑꯗꯨꯒ ꯁꯤ ꯈꯛꯇꯪ ꯅꯠꯇꯕ ꯍꯧꯖꯤꯛꯀꯤ ꯃꯈꯣꯏꯒꯤ ꯄꯦꯖꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯧ ꯑꯩ ꯃꯥ ꯋꯥꯔꯤ ꯁꯥꯟꯅꯔ ꯀꯥꯟꯗ ꯃꯌꯥꯝ ꯑꯩꯉꯣꯟꯗꯁꯨ ꯁꯤꯗꯤ ꯀꯥꯟꯅꯅꯤꯅ ꯈꯟꯕꯗꯒꯤ ꯑꯩ ꯁꯤꯁꯦ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯇꯝꯕ ꯂꯣꯏꯔꯒ ꯁꯣꯐꯋꯦꯌꯔ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯣꯔꯁꯇ ꯑꯗꯨꯝ ꯌꯥꯎꯔꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨ ꯀꯣꯔꯁꯇ ꯌꯥꯎꯔꯛꯏꯕ ꯄꯣꯠꯇꯨꯗꯤ ꯈꯔ ꯈꯛꯇꯪ ꯂꯥꯏꯠꯂꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯁꯔꯐꯦꯁꯇ ꯇꯆ ꯇꯧꯔꯝꯃꯒ ꯆꯠꯈꯤꯕ ꯑꯗꯨꯅ ꯐꯖꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯐꯤꯜꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯅꯣꯂꯦꯖꯇꯨꯕꯨꯗꯤ ꯐꯪꯍꯧꯗꯕꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯄꯥꯟ ꯂꯝꯗꯕꯨꯗꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯋꯥꯟ ꯁ꯭ꯇꯣꯞ ꯁꯣꯂꯨꯁꯟ 3-2-1 ꯍꯥꯏꯔꯤꯕ ꯃꯈꯣꯏꯒꯤ ꯇꯤꯝꯁꯤꯅ ꯃꯈꯣꯏꯁꯦ ꯔꯦꯖꯤꯁꯇꯔꯠ ꯐꯥꯔꯝꯅꯦ ꯃꯈꯣꯏꯅ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯨ ꯄꯤꯅꯤ ꯀꯣꯔꯁꯦꯁꯁꯤꯡꯗꯨꯒꯤꯀꯣ ꯃꯈꯣꯏꯗ ꯑꯣꯇꯣꯗꯦꯛꯁ ꯑꯣꯇꯣꯀꯦꯠ ꯑꯗꯩꯗꯤ ꯁꯤꯚꯤꯜ 3D ꯀꯣ ꯏꯟꯐ꯭ꯔꯥ ꯋꯥꯔꯛ ꯑꯗꯩ ꯔꯤꯚꯦꯠ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀ꯭ꯔꯣꯁꯣꯐ ꯑꯣꯐꯤꯁꯀꯨꯝꯕꯒꯤ ꯃꯇꯥꯡꯗ ꯇꯝꯅꯤꯡꯕ ꯑꯣꯏꯔꯒꯁꯨ ꯃꯥꯏꯀ꯭ꯔꯣꯁꯣꯐ ꯑꯣꯐꯤꯁ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯑꯦꯛꯁꯦꯜ ꯀꯩꯀꯥ ꯁꯤꯖꯤꯟꯅꯕ ꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯌꯥꯝꯅ ꯁꯤꯝꯄꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯩꯕꯀꯣ ꯑꯗꯣ ꯃꯈꯣꯏꯅ ꯇꯥꯛꯂꯛꯇꯣꯏꯁꯤꯗꯤ ꯌꯥꯝꯅ ꯑꯦꯛꯁꯦꯜ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯀꯩꯀꯩ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯁꯦ ꯑꯅꯧ ꯑꯅꯧꯕ ꯃꯈꯟ ꯃꯌꯥꯝ ꯇꯧꯕ ꯌꯥꯕ ꯑꯦꯛꯁꯦꯜꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯑꯍꯩꯕ ꯃꯤꯁꯤꯡꯕꯨꯗꯤ ꯍꯥꯟꯅ ꯂꯣꯏ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯣ ꯑꯩꯅ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏ ꯅꯣꯔꯃꯦꯜ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯁꯤꯗꯒꯤ ꯍꯦꯟꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯃꯈꯣꯏꯒꯤ ꯇꯤꯝꯅ ꯐꯖꯅ ꯇꯥꯛꯀꯅꯤ ꯑꯗꯨꯒꯤ ꯀꯣꯔꯁꯦꯁꯀꯤ ꯐꯤꯁꯤꯡꯗꯣ ꯈꯪꯕꯤꯅꯤꯡꯉꯒꯁꯨ ꯑꯗꯨꯝ ꯑꯩ ꯐꯣꯟ ꯅꯝꯕꯔꯁꯤꯗ ꯑꯗꯨꯝ ꯐꯣꯟ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯛꯑꯅꯤ ꯍꯥꯏꯔꯛꯑꯅꯤ ꯑꯗꯨꯒ ꯋꯥꯟ ꯁ꯭ꯇꯣꯞ ꯁꯣꯂꯨꯁꯟꯒꯤ ꯐꯣꯟ ꯅꯝꯕꯔꯁꯦ 7641911947 ꯁꯤꯗ ꯑꯗꯨꯝ ꯀꯣꯜ ꯇꯧꯕꯤꯕ ꯌꯥꯔꯦ ꯋꯥꯆꯦꯞ ꯇꯧꯔꯁꯨ ꯌꯥꯔꯦ ꯃꯈꯣꯏ ꯑꯗꯨꯝ ꯊꯨꯅ ꯔꯦꯁꯄꯣꯟ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯔꯒꯤ ꯑꯣꯏꯅꯀꯣ ꯕꯦꯟꯇꯂꯤꯁꯀꯤ ꯁꯣꯐꯋꯦꯌꯔ ꯃꯌꯥꯝꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯄ꯭ꯔꯣ ꯑꯗꯩ ꯁ꯭ꯇꯦꯠ ꯐꯥꯎꯟꯗꯦꯁꯟ ꯑꯗꯨꯗꯒꯤꯗꯤ ꯕꯤꯜꯗꯤꯡ ꯄ꯭ꯂꯥꯅꯔ ꯑꯦꯛꯁꯦꯇ꯭ꯔꯥ ꯁꯤꯒꯨꯝꯕ ꯃꯈꯟ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯃꯣꯏꯅ ꯁꯤꯒꯤ ꯁꯣꯐꯋꯦꯌꯔ ꯑꯅꯝꯕ ꯂꯣꯏꯅꯃꯛ ꯃꯈꯣꯏꯅ ꯇꯥꯛꯄ ꯉꯝꯃꯦ ꯃꯈꯣꯏꯒꯤ ꯇꯤꯝ ꯂꯩꯌꯦꯕꯀꯣ ꯁꯤ ꯇꯥꯛꯅꯕꯒꯤ ꯇꯤꯝ ꯂꯩ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯗꯦꯃꯣ ꯈꯔꯁꯨ ꯑꯩ ꯎꯠꯂꯛꯀꯦ ꯁꯨꯝ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯩꯉꯩꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯁꯦ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡꯒꯤ ꯐꯤꯜꯁꯤꯗꯁꯨ ꯌꯥꯝꯅ ꯁꯣꯐꯋꯦꯌꯔꯁꯤꯡꯁꯤꯅꯀꯣ ꯃꯇꯦꯡ ꯃꯌꯥꯝ ꯑꯣꯏꯍꯜꯂꯦ ꯑꯩꯈꯣꯏꯅ ꯌꯨꯝꯁꯦ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁꯥꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯡꯁꯦ ꯀꯃꯥꯏꯅ ꯑꯣꯏꯍꯟꯁꯤꯒꯦ ꯍꯥꯏꯕꯁꯦ ꯃꯤꯠ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯒ ꯇꯧꯔꯒ ꯎꯍꯟꯕ ꯌꯥꯕꯀꯣ ꯀꯩꯀꯩ ꯊꯝꯅꯤꯡꯉꯤ ꯀꯃꯥꯏꯅ ꯊꯝꯅꯤꯡꯉꯤ ꯑꯩꯅ ꯁꯥꯗ꯭ꯔꯤꯉꯩꯗ ꯂꯩꯗ꯭ꯔꯤꯉꯩꯗ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯑꯣꯏꯔꯒꯗꯤ ꯐꯖꯅꯤ ꯅꯠꯇ꯭ꯔꯒ ꯐꯖꯔꯣꯏ ꯍꯥꯏꯕꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯈꯪꯗꯣꯛꯄ ꯌꯥꯕꯀꯣ ꯁꯤꯒꯤ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯑꯦꯞꯁꯤꯗ ꯌꯦꯡꯉꯣ ꯁꯤꯗ ꯌꯦꯡꯕꯤꯌꯣ ꯃꯈꯟ ꯑꯩꯅ ꯍꯥꯞꯅꯤꯡꯕ ꯁꯤ ꯍꯥꯞꯅꯤꯡꯉꯤ ꯍꯥꯏꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯍꯥꯞꯄꯒ ꯇꯧꯕ ꯌꯥꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯋꯥꯟ ꯁ꯭ꯇꯣꯞ ꯁꯣꯂꯨꯁꯟ 3-2-1 ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯁꯤꯗ ꯆꯪꯕꯤꯔꯒ ꯃꯌꯥꯝꯒꯤ ꯗꯥꯎꯠ ꯂꯩꯕꯁꯤꯡ ꯑꯗꯨꯝ ꯍꯪꯕꯤꯌꯣ ꯃꯈꯣꯏꯒꯤ ꯇꯤꯝꯅ ꯑꯗꯨꯝ ꯔꯦꯁꯄꯣꯟ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯌꯨꯝ ꯑꯅꯧꯕ ꯁꯥꯅꯤꯡꯕꯒꯨꯝꯕ ꯌꯨꯝ ꯑꯅꯧꯕꯁꯦ ꯃꯤꯁꯇ꯭ꯔꯤ ꯈꯛꯇꯪꯅ ꯁꯥꯕ ꯀꯥꯟꯗꯗꯤ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯨꯅꯦ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯗꯣ ꯁꯤꯁꯦ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯁꯦꯐ ꯑꯣꯏꯍꯧꯅꯕ ꯏꯟꯖꯤꯅꯤꯌꯔꯁꯤꯡ ꯇꯥꯟꯅꯕꯤꯌꯨ ꯑꯗꯨꯅ ꯃꯈꯣꯏꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯣꯏꯁꯦ ꯔꯦꯖꯤꯁꯇꯔ ꯇꯧꯕ ꯐꯥꯔꯝꯅꯦ ꯑꯗꯨꯅ ꯃꯈꯣꯏꯗ ꯇꯥꯟꯅꯔ ꯃꯇꯨꯡꯗ ꯀꯃꯥꯏ ꯌꯨꯝꯁꯦ ꯁꯥꯒꯗꯒꯦ ꯑꯅꯧꯕ ꯕꯤꯜꯗꯤꯡ ꯁꯥꯕꯒꯤꯁꯨ ꯃꯈꯣꯏ ꯃꯇꯦꯡ ꯄꯥꯡꯉꯦ ꯏꯁꯇꯤꯃꯦꯠ ꯁꯥꯕ ꯗ꯭ꯔꯣꯌꯤꯡ ꯌꯦꯛꯄ ꯌꯨꯝꯁꯤꯒꯤ ꯃꯣꯗꯦꯜꯗꯣ ꯄꯨꯔꯥ ꯑꯩꯈꯣꯏꯗ ꯎꯠꯄ ꯉꯝꯕ ꯃꯩ ꯐꯤꯠꯇꯤꯡ ꯑꯣꯏꯔꯣ ꯁꯦꯅꯤꯇꯔꯤ ꯐꯤꯠꯇꯤꯡ ꯑꯣꯏꯔꯣ ꯂꯣꯏꯅꯃꯛ ꯌꯨꯝ ꯑꯃ ꯂꯩꯕꯁꯤꯗ ꯆꯪꯕ ꯄꯨꯝꯅꯃꯛꯁꯦ ꯃꯈꯣꯏꯅ ꯑꯗꯨꯒꯤ ꯁꯥꯔꯚꯤꯁꯇꯣ ꯂꯣꯏ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕꯀꯣ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖꯦꯁꯁꯤꯡꯗꯨꯗꯤ ꯋꯥꯔꯛꯁꯤꯡꯗ ꯗꯤꯄꯦꯟ ꯇꯧꯋꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯋꯥꯔꯛꯅꯣ ꯍꯥꯏꯕꯗꯨꯗ ꯗꯤꯄꯦꯟ ꯇꯧꯋꯦ ꯌꯥꯝꯗꯕ ꯋꯥꯔꯛ ꯑꯣꯏꯔꯒꯗꯤ ꯃꯈꯣꯏ ꯑꯗꯨꯒꯤ ꯆꯥꯔꯖꯦꯁ ꯌꯥꯝ ꯅꯦꯝꯅ ꯌꯥꯝꯅ ꯂꯧꯅꯕ ꯆꯥꯡꯗꯨꯗꯒꯤ ꯌꯥꯝ ꯇꯥꯅ
ꯃꯣꯏꯅ ꯑꯗꯨꯝ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯔꯛꯀꯅꯤ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯒꯤꯗꯃꯛꯇꯗꯤ ꯃꯈꯣꯏꯅ 10% ꯑꯣꯐ ꯇꯧꯒꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯑꯣꯐꯔ ꯄꯤꯕꯤꯔꯝꯃꯦ ꯑꯣꯐꯔ ꯄꯤꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯕ꯭ꯔꯗꯔꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯒ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤꯁꯨ ꯁꯨꯃꯥꯏꯅ ꯑꯣꯐꯔ ꯈꯔ ꯇꯧꯒꯦ ꯃꯌꯥꯝꯅ ꯇꯥꯟꯅꯔꯤꯕꯗꯨꯗꯩꯁꯨ ꯇꯥꯔꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇꯁꯨ ꯑꯃꯨꯛ ꯃꯥꯅ 10% ꯑꯃꯒꯁꯨ ꯑꯃꯨꯛ ꯑꯣꯐ ꯇꯧꯒꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯦ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯕ꯭ꯔꯗꯔꯗꯨꯁꯨ ꯌꯥꯝ ꯊꯥꯒꯠꯄ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩꯔꯛꯄ ꯀꯥꯟꯗ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄꯦꯖꯁꯤꯗ ꯁꯣꯏꯗꯅ ꯆꯪꯉꯒ ꯃꯈꯣꯏꯒꯤ ꯇꯤꯝꯒ ꯀꯟꯁꯜ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯔꯣꯏꯕꯁꯤꯗ ꯁꯣꯐꯋꯦꯌꯔ ꯇꯝꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯅ ꯁꯣꯐꯋꯦꯌꯔ ꯇꯝꯕ ꯆꯠꯄ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯞ ꯇꯨ ꯗꯦꯠ ꯑꯣꯏꯕ ꯂꯦꯞꯇꯣꯞ ꯀꯣ ꯑꯩꯈꯣꯏꯒꯤ ꯔꯦꯝ ꯑꯗꯩꯗꯤ ꯄ꯭ꯔꯣꯁꯦꯁꯔ ꯀꯩꯀꯥꯁꯦ ꯈꯔ ꯐꯥꯁ ꯑꯣꯏꯕ ꯄꯨꯔꯒ ꯆꯠꯄꯤꯌꯣ ꯃꯈꯣꯏꯗ ꯀꯝꯄ꯭ꯌꯨꯇꯔ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯔꯣꯏ ꯇꯝꯕ ꯆꯠꯄ ꯀꯥꯟꯗ ꯏꯁꯥꯒꯤ ꯀꯝꯄ꯭ꯌꯨꯇꯔ ꯑꯃ ꯄꯨꯕꯤꯔꯒ ꯆꯠꯄꯤꯒꯗꯕꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 11 12 ꯊꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯣꯜ ꯗ ꯕꯦꯁ ꯃꯥꯏ ꯄꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯕꯤꯌꯨ ꯄꯩꯈꯥ ꯂꯣꯏꯈ꯭ꯔꯕꯁꯤꯡꯗꯨꯒꯤꯗꯤ ꯊꯣꯏꯅ ꯈꯟꯕꯤꯔꯨꯔꯅꯨ ꯔꯤꯖꯜꯇꯨꯗꯤ ꯏꯁꯣꯔꯅ ꯇꯝꯕꯅꯤ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯈ꯭ꯔꯕꯅꯤ나 ꯔꯤꯖꯜꯠꯀꯤꯗꯃꯛꯇ ꯊꯣꯏꯅ ꯄꯥꯈꯠꯄꯤꯔꯨꯔꯅꯨ ꯃꯈꯥ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯑꯗꯨꯗꯒꯤ ꯃꯥꯏ ꯄꯥꯛꯄ ꯍꯦꯟꯅ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯇꯧꯕ ꯉꯝꯅꯕ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯔꯤꯖꯜꯠ ꯂꯥꯛꯄ ꯀꯥꯟꯗ ꯌꯥꯝꯅ ꯐ꯭ꯂꯥꯏꯡ ꯀꯂꯔꯁꯇ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯕꯥꯏ